US की Ceasefire Proposalgi Wahanthokti Gazada Makha Tana Mihat Mipun Chathaba Haibani Haina HAMAS na MARAL SIKHRE US na torokiba Ceasefire Proposal adu tasengna tangdu leitaba amadi waroisin purakpagi tayonabada Gazada Mihat Mipun amadi chaktangba Makha Tana thokanaba plan amani haina proposal adu HAMAS na reject tawki HAMAS ki senior officer Basem nemna fongdokibada US ki plan na se miyam gi taliba demand sing maru oina lan amasung chaktangba lephannabigidamak pirakpa paukhum nate mahakna Makha Tana haikibada haujik US na thangalakliba proposal asi gi mahaidi Gazada awaba mayok nahanabani HAMAS ki representative amanasu media da fongdokibada US ki plan asi permanent oina ceasefire tawbagi commitment yaude amadi Gaza dagi Israeli forcing takthokpagi wafam yaude mahakna hai proposal asigi paukhum group asina matam charaba kanda pigani amadi makoigi plan asida lan loisinbagi wafam yaude haina palle thajaba yaba report ki matungina US ki ceasefire plan asida numit humphuni khut thaba lepa hostage oina leidiba Israel kunipan bu thadokpa detain tawduna thamdiba Palestinian sing yauna prisoner sing onthoknaba hairiba sing asi yauri HAMAS na hairiba tam sing asik he yabaga UN amasung atopa organization singi khuthangda tengbang polam sing pirakpa haibasu yauri adumoinamak HAMAS ki maikeidegi khongthang asida chingnaba pokpaga loinana kumjali sing ani ga kunmanga gi ceasefire gi matungda thokiba adugumna matam kharagi oina lephalaba matung Israel da military operation amuk chatha halakani haina thajari